Mayam Krumzari don Ibris Impact News ni Raj Nongthombam Leikai Wakat ki anu episode sida mayam butaram okchari ngasi gi episode sida uriba visual si uragati khoi loktak pat kumbagi part ki saktam amani adu huzik uriba part ki saktam mali ba isingi imaisi loktak part sunate adu Manipur ga topa part sunate masi nauna part ki saktam on khraba khogi mapithel dam namar moiduna khoi sohatlaba Chadong village ki labuki mafum singni masi chaurana foot humputra di kogi ising sina lupsang khaga makhad lekhabni adubu hojik labu lukhiba targasu ayamba marui mafum sing loina lukhiba targasu mi kharadi hojik su 50% of the village is ching da dumag lehuri ro Chadong gi village da hojik lehuri mi sing sina karam makhal gi khudong cha da ba thengnari bage habdu ngasi gi episode sira khangminarsi so welcome to yet another episode of Leikai Wakat ta da batahoro udubu horo Ije pung kya den kya dum lai ge hidi kono koi pung mangadi phana ko se tramo mangadi tramo ado horeng amaka idinga pung mari makhai ado hol lai lai asara thong ama lai ji kai wai dano wali ba ado sine se oda oh se son du ri se thong he ba thong ji loi submerge ta ur manung jang he bisi mun ado jang yam he na ka he na affect tor ji village hom ne ahum je maming je Chadong dem le re ani sine kai kai ramre azai ramre to Smile leramni aje khalude aje manga chapnai adu je ising smaina immerse tawsina wakan da yam feel tawe ising manung sida changrabo gumne ko adu erga su hanagi ariba mafam se mayam sida mi loi lainari bra hongdokhi ba yawra bra kamai tori hochi je hangna ribagi mi lebise ayabana himba yabagi chenthokre adu 100% da hochi je 50% kumda leiri khoi khumchida adu awaba mayonoduna hoji khanduna lairibane ima kai kathel chalo bro Hai, kathel chalabne. jeng bopida Hai, yang. kari kari leirubno Hai, kering ngatai tung laune. ani ngata leibne Ah. ima hogi di yum je thumba da yaw hibra mathak leibna thumhudra ba Thung kre khesu. thumba da yaw kre Ah. du je kai leirige Mathak ta leiri. ano ko sa bro Na bosh hoye shari. isana sajaira Hai, ishan shaba. compensation pi giba leiba mamang da khogi mayam jigi damakta resettlement and rehabilitation gi damta gamena adu khoi khulji mi ke ang phanghoge tasengna phanghobra phangdabra tasengna clearly kari oihige haibidi akhoi phang commission phangba habisidi ko ayamani phangdribni ayamana phangdi oh hadi hoji minority na khara phangre ko adu majority ta bisingdi phangdrieba adu phangbajing dele hongdongna khrabra hojik sa dumag leiriba hoji phangbisingdi hoji hongdokre oh phangdbising hoji da dugim da leirisine khoisi ko bot amani khatana service oina public service oina tawribra natraga yum khudingi bot liner na yum de lekte amani khoi hoy ada amani ni ko dum diuje khoi bhara da chali hoy bhara ke ano chibo mi amada bhara che thor sidi chaki bisina yankhei tawri khara kangtharaiba arigi lekhom taibu u rising je hana ising chawsalamagi kangthar poidu natra hoy chumi kyam korege ising kangthar pase ising kangthar bese thamadi phadri anta nong hamusida dum handari ni aduri ising je kui nong hangba khara horpusidagi ising meng taraktana hojikti mathakta u akang bu urising si akang manate taseng namasi khoi ising amadi lekhongi mamini masi kangthar matung da almost 20 feet mo inina kangri je 30 maya da kangre ado ima khwaidagi nuai ta base ising samaina thumjalak padagi khwaidagi awa thengna base kari ne khanbige Anoti yam nungai ba. Paisa sha thokpa gri grano yam thokpa hojiti paisa sha thongai leitre. Tangkhai ti phoshu changai leitre. Ekhwese wabse yam na wagre. aiga dano haibum khangre awa bagi changji kyam yamna wargi habda awa base kari no hangdrasu yarabani akoina hojik chaliba hi tonga chaliba ising simak kui Chadong kulgi oina khwaidagi chawa awa bani ukhoi khunda kwade wamse ko akhoi natural resource yam le ba adoga uje akhoi communication se adoga dum marketing cha ba ko dum pot komba keno yonge habda ado lambi se anungai te bi ko se hiju pot puban yam heavy puba yad ba ko anona keno je khunda yoningai poje komba yam ne ko yon ba yad ba ado la shu udre du chaningai thadingai shu leitre ado amani leisho ado dum hujikse ketang dum purga ko ima khoin chabdo adone do Chadong gi miyam se anti dam ne harisi chumro adudi chumde ekhoise inti dam nate
ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯟꯈꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯔꯥꯏꯠꯁ ꯈꯔ ꯄꯤꯕꯤꯌꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯗꯥꯝꯗꯣ ꯁꯥꯒꯅꯨ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯑꯩꯈꯣꯏ ꯗꯤꯃꯥꯟꯗꯣ ꯈꯔ ꯄꯤꯕꯤꯌꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯥꯎ ꯑꯗꯨꯁꯨ ꯍꯤꯡꯒꯦ ꯍꯥꯏꯗꯨ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯦꯟꯇꯤ ꯗꯥꯝ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯂꯧꯕꯨꯛ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯨꯝꯖꯤꯜ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯁꯥꯒꯤ ꯂꯧꯕꯨꯛ ꯃꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯍꯤ ꯇꯣꯡꯉ ꯆꯠꯄꯁꯦ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯩꯅ ꯁꯤ ꯍꯤ ꯇꯣꯡꯉꯒ ꯆꯠꯄꯁꯦ ꯃꯈꯥꯗ ꯑꯩꯒꯤ ꯂꯧꯕꯨꯛ ꯂꯩꯕꯅꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯤꯜ ꯇꯧꯔꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯅ ꯂꯧꯕꯨꯛꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩ ꯑꯍꯟ ꯐꯥꯔꯕꯁꯨ ꯁꯤ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯑꯩꯅ ꯂꯧ ꯁꯨꯔꯒ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯌꯥꯡꯕ ꯑꯩꯒꯤ ꯏꯄꯥ ꯑꯩꯒꯤ ꯃꯃꯥ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯧ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯠꯁꯨ ꯎꯗ꯭ꯔꯦ ꯑꯗꯨ ꯎꯁꯨ ꯎꯔꯔꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯐꯤꯜ ꯑꯅꯥꯕꯗꯣ ꯆꯩꯔꯛꯇꯨ ꯐꯖꯅ ꯐꯥꯎꯔꯛꯑꯦ ꯌꯦꯡꯕꯗ ꯀꯞꯅꯁꯨ ꯐꯥꯎꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯥꯄꯣ ꯂꯩꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯒꯨꯝꯕ ꯂꯩꯕꯅꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯖꯩꯑꯕ ꯂꯧꯕꯨꯛ ꯑꯃꯈꯛ ꯂꯨꯞꯈꯤꯕ ꯅꯠꯇꯦꯕ ꯂꯧꯐꯝ ꯈꯔ ꯂꯧꯕꯨꯛ ꯈꯔ ꯂꯨꯞꯈꯤꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯦꯟꯇꯥꯌꯔ ꯑꯩꯈꯣꯏꯒꯤ ꯆꯥꯗꯣꯡ ꯚꯤꯂꯦꯖꯁꯤꯒꯤ ꯃꯦꯃꯣꯔꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯃꯣꯔꯤꯁꯨ ꯂꯨꯞꯈ꯭ꯔꯦ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯂꯨꯞꯈ꯭ꯔꯦ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝꯁꯨ ꯂꯨꯞꯈ꯭ꯔꯦ ꯂꯧ ꯈꯛꯇ ꯅꯠꯇꯦꯕ ꯂꯨꯞꯄꯤꯁꯦ a lot of things cultures simply culture and civilization ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯈꯔꯁꯤꯅꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯔꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯣꯛꯈꯤꯕ ꯐꯧ ꯅꯨꯡ ꯈꯔ ꯂꯩꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯃꯤ ꯄꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯪ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯂꯧꯕꯨꯛꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯐꯧꯁꯦ ꯀꯗꯥꯏ ꯂꯥꯛꯇꯣꯔꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯦ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯁꯣꯔꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯐꯨꯗꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯂꯧꯕꯨꯛ ꯂꯨꯞꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯨꯞꯈ꯭ꯔꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯁꯤꯅꯦꯕ ꯁ꯭ꯋꯥꯏ ꯁꯦꯝ ꯂꯧꯐꯝꯁꯤꯗꯅꯦꯕ ꯂꯨꯞꯄꯤꯁꯦ ꯂꯨꯞꯈ꯭ꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯍꯟꯗꯛ ꯂꯧ ꯃꯃꯥꯡ ꯆꯍꯤꯗ ꯂꯧ ꯂꯣꯛꯍꯧꯕꯗꯣ ꯑꯗꯨꯒꯤ ꯐꯧ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯂꯩꯔꯤꯕꯣ ꯈꯔ ꯂꯩꯔꯤꯌꯦ ꯂꯩꯕꯗꯤ ꯀꯨꯝꯁꯤꯗꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯀꯔꯤ ꯆꯥꯅ ꯍꯤꯡꯁꯤꯔꯥ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯁꯔꯀꯥꯔꯒꯤ ꯄꯤ ꯗꯤ ꯑꯦꯁꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟ ꯆꯤꯅꯤ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯕꯗꯣ BPL APL AAY ꯀꯥꯔꯠ ꯄꯥꯏꯕꯁꯤꯡꯗ ꯑꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯂꯧꯗ꯭ꯔꯥ ꯏꯃꯥ ꯍꯣꯏꯗ ꯄꯤꯗ꯭ꯔꯣ ꯄꯤꯗꯦ ꯑꯩꯈꯣꯏꯗꯤ ꯄꯤꯗꯦ ꯍꯥꯏꯁꯦ ꯁꯨꯡꯄꯤ ꯄꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯁꯨꯡꯐꯝ ꯐꯪꯗꯦ ꯐꯪꯗꯦꯕ ꯑꯣꯀꯦ PDSꯀꯤ ꯁꯥꯏꯟꯁꯤꯃ ꯆꯥꯗꯣꯡꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡꯒ ꯂꯣꯏꯅ ꯂꯨꯞꯈ꯭ꯔꯥꯅ ꯈꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯂꯧꯕꯨꯛ ꯂꯨꯞꯈꯤꯕ ꯑꯗꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯨꯞꯈꯤꯕ ꯀꯜꯆꯔ ꯂꯨꯞꯈꯤꯕ ꯄꯨꯋꯥꯔꯤ ꯂꯨꯞꯈꯤꯕꯇ ꯅꯠꯇꯅ ꯆꯥꯗꯣꯡꯒꯤ ꯚꯤꯂꯦꯖꯇ ꯑꯩꯈꯣꯏꯒꯤ PDSꯀꯤ ꯁꯄ꯭ꯂꯥꯏꯁꯦ इसिंग लुप्तने ममांग हानदी लुप्पगा लेरबजा लैकाई की वाकत ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯤ ꯂꯥꯟꯊꯣꯔꯛꯄꯗꯒꯤ ꯆꯥꯗꯣꯡ ꯈꯨꯜ ꯌꯧꯔꯦ ꯑꯗꯨꯒ ꯍꯤ ꯊꯥꯡꯐꯝꯁꯤꯗꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯤ ꯊꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒ ꯀꯥꯈꯠꯂꯅꯔꯦ ꯑꯩꯈꯣꯏ ꯍꯤ ꯇꯣꯡꯕꯁꯤꯗ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯐ ꯖꯦꯀꯦꯠ ꯎꯞꯅꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯂꯥꯏꯐ ꯖꯦꯀꯦꯠꯁꯦ ꯂꯣꯏꯅꯗꯤ ꯎꯟꯅꯗꯦ ꯃꯤ ꯈꯔꯒꯤ ꯑꯣꯏꯅ ꯁꯨꯝ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ वन वेदा क्याम कुइने जांगे पुंखाय मा पुंग 1 hour up down already 2 hour चदोंग खुल हेगी ओबगा हि दही कुमधा बगा क्वाई अहम इम्प्रेशन सी खुगी चर्च सिनी अदुबु चर्च सिसु हंदक इसिंग याम कन्ना थुमी मनंग दुदा ऑलमोस्ट मागे मथकी तीन अनि की टाइनफम कोई जॉइंट से सिबोक्ति थुममी हाय अदुगु मथकी क्रॉस लेउबा सरुक सिदंग दी थुमहोद्रे अदुबु असियो न थुम तारगति चौरा नमसे फुट निफु मुकी चांग ने थुमी से अदुगा साबा लोइखेदम गारिबा स्कूल नि स्कूल सिसु हेक साबगा सीजन अद्रिंगाय दमा इसिंग जापसंगरे अदुगा खुलसिगी अखोगी विलेज हेड ओइबिरिबा विलेज चीफ ओइबिरिबा खो जाजुले करम मखलगी अमांगता का हेन थोखिबा लेखरे अमांगता हाबदी किनो याम थोखरबनेको अदो हंतक दाम साबा हाबजी मसी सेंगना हारबदा नेकोसेट लेतदना साबा दामनेबको सेंगना हारबदा पब्लिक किनो बु पब्लिक बु इंटरव्यू लौदना किनो प्राइ काउंसिल लेतदना साबा दामनेबको अयाबल परखेबा यादना मोइना जनवरी 10 दगी सिंग थिंगलगा मोइसे उजी खोई चतोंगी मांग चांग खंगदे लौ खंगदे चर्च खंगदे स्कूल खंगदे मोइना फोर्सफुली को तुम साकत पदुदा किनो लोइन थुमगरे खोइजिको एखोगी राइट से अम पीदिरि फावको करी करी राइट नंबर ओइना कॉम्पेंसेशन दगी हेन मरु ओइरिबा राइट सिंग राइट हाइबदी खोगी फीचर की राइट से सेंगना हारबदा फिशिंग राइट टूरिस्ट राइट अदो लैंड राइट को अदो फॉरेस्ट राइट मसे मयाम से कोई पीदरबदी खोइसी यादे अंदा कोई राइट हाइब से किनो यामना ले सिदा को कोइने डिमांड तौसे 22 पॉइंट्स ने से तौसे को 22 पॉइंट्स तौसे मोइने डिनाइ तौरगा फोर्सफुली
이신 통합바 하이제 미 어머 오이나 마시 암나 속닝아이 거 아마 오이레 해는 로이 गवर्नमेंट की डिपार्टमेंट सिंगा वारी साना की टॉक टाउन की मेमोरेंडम पिसन की खोप लेखरा याम लेदुती थिबंग amdre sengna haira एनी रिस्पांस फ्रॉम द गवर्नमेंट मधु रेस्पॉन्स ले लिखती sengna haibada ko अदा उजे कोई कोर्ट चैलेंज तौरे अदु लेतबनेना रिस्पांस लेते है अदुना कोर्ट चैलेंज तौर ले रे मुझे कि पार्ट ऑन करे मतलब मत लबु को नरम युनी मैं हम गाड़ी तो होगा नत्र खोन जनरम इबा मफ छुजी हम चाव पारम होना अदुगा अखोइना यांग पोपिदगी लाकपदा हारिबा खोगी लमखाई सिदगी Chadong lamkhai dagi si ta na lakpa sida minute manga tara khatang changa da budu hoji punga ma hi de jange aru only 2 hi ani khatani hoji lai ri se khunjida adu bo hizre ekum tarak first impression se church lai re adu ga school si oiduni adu hoji school se aham sab matam dadi khoina ujaba da yamna phajaba langtrek langba ko first class school yam phajana sagi hoji pudi ising chauna loi thumjal romina amta laitre school si matang kare aduna hoji oja singsu laktre Shatra hoi government school na the idea of constructing this school schools they are only for money they know it is going to be so much and it is a center sponsored school Ramsa but they know it is going to be so much tawrogni khangna mokhoina school singapuse asidi ai khambade they are only for minting money okay minting money without earning money paisa phangna loire satra lebra oja lebra mokhoi khangde leiba ki dam oidu natra mamang do arden dam ne arden dam la koi leiba ki dam ne du mathak se da angang ba higok machu gi kari no khara phaubu original ai sara se spillway ase ising se kai khrabne manung da leak taw khraba leak taw khrabni na ase kai ba gi phifam leiba kai rakni ha ba gi ubda government na ising leak taw ding plastic thamhauribne okay plastic ki dambur hai tare ne dambur tripo kogi plastic ki sheet se masi mathak ta thamjalaga ising se leak oidena bana asina leak po oibo gi da bro leak ti oiki ba there was a seepage more than 15 places ha hum mari smaini ising thumjena lairak paje hujik pudi khara budi kangdere hai ju yam wali kangada ba kangdi ka roi par oina dum lai dora bane adu hujik smaina ising na affect toraga lairingai condition tha hum mari sida government ki department da government ki site ki any authority any person laga yingjan biba khojan biba labor lecture ekho mla victor ka sing lakte number 1 number 2 IFCD ki missing lakte maramdi there are some people who are with them moi government machana ba missing bude contract bi aduga mokoi na pambalon tawi victor ka singi agent amale khundage he is in charge of rice agency mana tawni khunda prokte mana black talon me yon thokrabni na ekoi change atamagi problem le once sincerely khunda prokwa chahi kudingi PDS ke kota pirte change problem le roi sang nai na chingi kota se PDS ke supply se to bi targadi hojik wari basi khara makari saphagani adu yamna achauba apprehension haiba tar yamna achauba nungnang ba mana mamang chahi gi lehori ba phaucheng khara dona handak chahi gi December phawbudi khara menaraga kona ki ba ya adu December gi matung da kari oiga da bano chak tang ba tholagani chania thania leru da bi awaba ma chauna chadong da thogani haiba gi akiba madi lere ima ga hujik kai jatuino thabak jatuiro hoi akhoi yumpham du pamu yana khra inkom khra shugen tawba yam chauna thengnari ba khudong cha da base nuai ta base gari no cheng chak la ising la mai ra lambi cha thok jasin la kari no yam nuai tri as loina ne am khan na te ba ko huji hai bu kom na lambi shu cha ba thap gi shu lambi mai gi shu loina wat ai bu lak tro lagte mai lagte ku ra tingi se mai lagte ba ku re sing chaw gi budi lakhi lakhidre adum mam lere mam ga lere potong thang ga ko adu kerosene bu phangi bo kerosene shu mina pirak pa maten panak pa mina maten hoi tha gi yen budi phangdro tha gi yen ba phande ching yen budi ching yen bu phande adu shu mina maten pam bane akhoi ching yen shu bu pa phande adu ima hoi gi di ising jaw bodane hujik part on grazing se aji turen part on grazing asida labuk thum gi boda labuk yaw gi bro
ꯂꯧꯕꯨꯛ ꯂꯧꯐꯝ ꯂꯧ ꯄꯔꯤ ꯑꯅꯤ ꯍꯦꯟꯅ ꯌꯥꯎꯋꯦ ꯀꯩꯗꯤ ꯌꯥꯎꯈ꯭ꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯧ ꯂꯣꯛꯍꯧꯕꯗꯨꯒꯤ ꯐꯧꯒꯨꯝꯕꯗꯤ ꯂꯩꯔꯤꯕ ꯈꯔ ꯂꯩꯔꯤ ꯑꯗꯨ ꯆꯥꯗꯅ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯂꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯈꯪꯗꯦ ꯑꯗꯨ ꯂꯣꯏꯔꯗꯤ ꯀꯔꯝ ꯇꯧꯁꯤꯔꯥ ꯀꯅꯥꯅ ꯄꯤꯖꯒꯗ꯭ꯔꯥ ꯈꯜꯂꯒ ꯃꯪꯕ ꯑꯃ ꯌꯥꯎꯔꯛꯑꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯇꯧꯍꯣꯏꯒꯤꯗꯤ ꯌꯨꯝ ꯀꯩꯁꯦ ꯑꯁꯤꯗ ꯊꯨꯝꯕꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯃꯊꯛꯇ ꯍꯣꯡꯒꯠꯂꯛꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯊꯛꯇ ꯍꯣꯡꯒꯠꯄ ꯌꯥꯎꯋꯦ ꯍꯧꯖꯤꯛ ꯍꯣꯡꯒꯠꯂꯛꯑꯦ ꯌꯨꯝ ꯂꯣꯏ ꯊꯨꯡꯈ꯭ꯔꯦ ꯌꯨꯝ ꯂꯣꯏ ꯊꯨꯡꯈ꯭ꯔꯦ ꯑꯗꯨꯒ ꯐꯧ ꯆꯦꯡꯗꯤ ꯐꯧ ꯆꯦꯡꯁꯤꯗꯤ ꯈꯔ ꯈꯣꯡꯒꯠꯈ꯭ꯔꯦ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯟꯅꯈꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯐꯝ ꯖꯒꯥꯗ ꯃꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯏꯁꯤꯡꯒꯤ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯄꯤꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯇꯧꯗꯕꯤꯗ ꯈꯨꯗꯛꯇ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯁꯤꯡꯁꯤ ꯊꯤꯡꯒꯠꯂꯒ ꯃꯌꯥꯝꯁꯦ ꯂꯩꯐꯝꯅꯤ ꯁꯤꯅ ꯌꯨꯝ ꯁꯨꯃꯥꯏꯅ ꯌꯨꯝ ꯇꯥꯐꯝ ꯑꯗꯒꯤ ꯏꯁꯤꯡ ꯀꯔꯤ ꯀꯔꯥ ꯑꯃꯃꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯤ ꯑꯃ ꯍꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯇꯧꯕꯤꯔꯝꯗꯕꯤꯗ ꯃꯣꯏꯅ ꯍꯦꯛꯇ ꯊꯤꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯎꯁꯤꯟꯈꯤꯕ ꯃꯇꯨꯡꯁꯤꯗ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ MLAꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯂꯥꯛꯈꯤꯕ ꯂꯩꯔꯒꯦ ꯃꯗꯨ ꯒꯔꯃꯦꯟ ꯁꯥꯏꯠꯇꯒꯤ MLAꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯃꯁꯛ ꯐꯥꯎꯕ ꯇꯥꯗꯦ ꯃꯁꯛ ꯐꯥꯎ ꯎꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯜꯂꯨꯔꯕꯗ ꯃꯗꯨ ꯉꯁꯤ ꯐꯥꯎꯕ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯡ ꯇꯦꯟꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯄꯣꯛ ꯍꯥꯏꯗꯨꯒꯨꯝꯅꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ MLA ꯂꯩꯕ ꯃꯃꯤꯡꯗꯨꯅꯤ ꯃꯁꯛ ꯐꯥꯎ ꯎꯗꯦ ꯀꯔꯤꯝ ꯐꯥꯎ ꯉꯁꯤ ꯀꯔꯝ ꯇꯧꯔꯦ ꯍꯥꯟꯅ ꯐꯥꯎ ꯌꯦꯡꯕꯤꯗꯦ ꯁꯤꯗꯕꯨ ꯍꯣꯏ ꯇꯧꯕꯗꯤ ꯃꯦꯗꯤꯌꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯃꯦꯟꯗꯤ ꯇꯠꯅ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯉꯁꯤ ꯐꯥꯎꯁꯦ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ ꯄꯥꯎ ꯇꯥꯕ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯄꯤꯇꯠ ꯄꯥꯇꯕꯒꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯤꯡꯉꯤꯕ ꯂꯩꯔꯤꯁꯤꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯈꯔ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯁꯥꯐꯅꯕ ꯒ꯭रीस ꯑꯞ ꯇꯧꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯤꯗꯤꯌꯦꯠ ꯔꯤꯂꯤꯐ ꯑꯣꯏꯅ ꯀꯔꯤ ꯃꯇꯦꯡꯗꯤ ꯄꯥꯡꯍꯟꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗ ꯁꯔꯀꯥꯔꯒꯤꯕꯨ ꯑꯩꯈꯣꯏ ꯃꯁꯤ ꯊꯥꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯅꯕ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯄꯣꯂꯤꯁꯤꯗꯣ ꯃꯗꯨ ꯃꯈꯣꯏ ꯁꯔꯀꯥꯔꯅ ꯄꯤꯅꯤ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯊꯥꯖꯗꯦ ꯃꯈꯣꯏꯁꯨ ꯈꯜꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯖꯗꯦ ꯑꯗꯨꯒ ꯈꯟꯁꯨ ꯈꯜꯂꯝꯃꯣꯏ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤ ꯆꯥꯗꯣꯡꯒꯤ ꯃꯤꯌꯥꯝꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯝꯒꯅꯤ ꯀꯔꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯝꯒꯅꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯝꯒꯗ꯭ꯔꯥ ꯀꯔꯝꯕ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯄꯣꯖꯤꯁꯟꯅ ꯀꯔꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯄꯣꯖꯤꯁꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯧ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯈꯟꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯗ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯏꯌꯥꯝꯕꯒꯤꯗꯤ ꯌꯨꯝꯁꯦ ꯀꯥꯏ ꯂꯩꯕꯤꯒꯦ ꯑꯩ ꯌꯨꯝ ꯍꯥꯟꯅ ꯃꯈꯥ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯃꯊꯛꯇ ꯍꯣꯡꯒꯠꯂꯦ ꯐꯧꯆꯦꯡꯗꯤ ꯂꯧꯁꯜꯍꯧꯕ ꯅꯪꯍꯧꯕ꯭ꯔꯣ ꯐꯧꯆꯦꯡ ꯍꯣꯏ ꯈꯔꯗꯤ ꯂꯧꯁꯜꯂꯦ ꯃꯊꯪ ꯆꯍꯤꯐꯥꯎ ꯀꯣꯟꯅꯗꯣꯔꯤꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯄꯣꯖꯤꯁꯟ ꯃꯊꯪꯒꯤꯗꯤ ꯂꯧꯎꯗ꯭ꯔꯥ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯂꯧꯗꯣꯔꯤꯅꯣ मथंग चही की मयामसे मथंग चही की अवाब मदी हुजिकते दुम उरे ओके हंदक चही की दिसंबर फावबु जनवरी फावबुदी ओके खरा सस्टेन तौब ngamgini सी लेवर मतंग द व्हाट नेक्स्ट करी तौजेना मयामसे खनरिगे ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯂꯧꯁꯤꯡ ꯂꯣꯏꯅ ꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯣꯏ ꯉꯥꯎꯅꯔꯦꯕ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯕ ꯁꯦꯟꯇꯥꯏꯅꯤꯡꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯃꯥꯡꯁꯤꯗꯗꯤ ꯃꯁꯤ ꯏꯁꯤꯡꯁꯦ ꯑꯃꯨꯛꯇ ꯐꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯁꯦꯟꯇꯥꯏꯅꯤꯡꯕ ꯄꯨꯔꯛꯄꯁꯤ ꯄꯥꯝꯃꯤ ꯍꯥꯏꯖꯅꯤꯡꯉꯤ ꯇꯧꯐꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯅ ꯉꯥ ꯐꯥꯏ ꯍꯥꯏꯕꯗꯨꯗ ꯏꯁꯤꯡ ꯃꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯍꯤꯡꯐꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯥꯡ ꯃꯆꯥ ꯐꯥꯕ ꯉꯥꯒꯨꯝꯕ ꯈꯔ ꯐꯥꯔꯒ ꯃꯁꯤ ꯑꯁꯨꯝ ꯂꯦꯜꯂꯒ ꯍꯥꯏꯗꯤ ꯆꯥꯅꯕ ꯑꯣꯏꯔꯁꯨ ꯊꯛꯅꯕ ꯑꯣꯏꯔꯁꯨ ꯂꯩꯕ ꯁꯤꯗ ꯌꯣꯟꯕ ꯍꯥꯏꯔꯦ ꯈꯨꯗꯣꯡ ꯆꯥꯗꯦ ꯍꯥꯏꯗꯤ ꯂꯝꯕꯤ ꯐꯠꯇ꯭ꯔꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯒꯤ ꯐꯪꯕ ꯀꯥꯟꯗꯅ ꯇꯟꯖꯥ ꯂꯧꯕ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡꯗ ꯁꯤꯀꯤ ꯑꯅꯥꯗꯤ ꯑꯗꯨꯝ ꯌꯣꯜꯍꯧꯏ ꯀꯥꯟꯅꯍꯧꯏ ꯑꯗꯨꯅ ꯁꯤꯅꯠꯇꯅ ꯍꯥꯏꯗꯤ ꯂꯧ ꯍꯥꯏꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯦ ꯇꯝꯄꯥꯛꯇ ꯂꯩꯕ ꯆꯞ ꯃꯥꯟꯅꯅ ꯂꯧ ꯎꯗꯗꯅ ꯆꯤꯡ ꯂꯧ ꯎꯗꯗꯅ ꯍꯧꯖꯤꯛꯇꯤ ꯇꯝꯄꯥꯛ ꯂꯧꯗ ꯎꯔ ꯂꯩꯕꯅꯦꯕ ꯑꯗꯣ ꯇꯝꯄꯥꯛ ꯂꯧ ꯍꯧꯖꯤꯛꯇꯤ ꯇꯝꯄꯥꯛ ꯂꯧ ꯏꯁꯤꯡ ꯊꯨꯝꯕꯤꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ ꯀꯅꯥꯝꯇ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯊꯥ ꯃꯔꯤ ꯃꯉꯥ ꯀꯥ ꯍꯦꯟꯅ ꯋꯥꯈꯠꯂꯛꯏꯁꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯁꯤ ꯈꯤꯇꯪ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯔꯤꯂꯤꯐ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯗꯤ ꯃꯇꯦꯡ ꯂꯥꯛꯑꯒꯗꯤ ꯐꯅꯤ ꯈꯟꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯁꯤꯗꯤ ꯀꯗꯥꯏꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯪꯒꯨꯝꯅ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯀꯅꯥꯅ ꯇꯧꯔꯒ ꯀꯩꯗꯧꯔ ꯍꯤꯡꯒꯅꯤ ꯀꯨꯝꯁꯤꯕꯨꯗꯤ ꯇꯉꯥꯏꯐꯗꯅ ꯍꯥꯀꯨꯝ ꯂꯧ ꯎꯖꯕꯅꯤꯅ ꯍꯥꯀꯨꯝꯒꯤ ꯃꯥꯏ ꯐꯪꯖꯕ ꯐꯧꯗꯨ ꯍꯥꯞꯄꯤꯕꯅꯤꯅ ꯈꯔ ꯆꯥꯖꯔꯤꯑꯕꯀꯣ ꯂꯩꯇꯕꯗꯨꯁꯨ ꯑꯗꯨꯝ ꯌꯦꯟꯅꯔꯒ ꯑꯗꯨꯝ ꯆꯥꯅꯔꯤ
ꯈꯜꯂꯤꯕꯗꯨꯗꯤ ꯃꯪꯒꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯊꯪꯒꯤ ꯆꯍꯤꯁꯦ ꯀꯃꯥꯏ ꯇꯧꯔ ꯍꯤꯡꯒꯗꯒꯦ ꯂꯄꯨꯛꯁꯨ ꯊꯨꯡꯈ꯭ꯔꯦ ꯑꯩꯒꯤ ꯃꯊꯤꯕꯣꯡ ꯆꯥꯅꯉꯥꯏꯗꯤ ꯀꯗꯥꯏ ꯂꯧꯅꯤ ꯑꯗꯨꯅ ꯃꯆꯦ ꯅꯣꯡꯃꯩ ꯆꯥꯅꯕ ꯀꯔꯤ ꯑꯣꯏꯁꯤꯔꯥ ꯍꯥꯏꯅ ꯄꯟꯁꯨ ꯁꯨꯕꯅꯤ ꯑꯁꯤꯁꯨ ꯏꯁꯤꯡꯅ ꯑꯃꯨꯛ ꯊꯨꯝꯕ ꯂꯥꯛꯇꯤ ꯎꯆꯦꯛ ꯋꯥꯆꯦꯛꯀꯨꯝꯅ ꯎꯊꯛꯇ ꯄꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯒꯣꯔꯃꯦꯟ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯜꯂꯕꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ ꯁꯨꯝ ꯈꯜꯂꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯕꯤꯒꯦ ꯑꯁꯨꯃꯥꯏꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯑꯗꯨ ꯃꯌꯥꯝꯁꯤ ꯍꯤ ꯇꯣꯡꯉꯒ ꯆꯠꯄ ꯀꯤꯅꯕꯁꯨ ꯌꯥꯎꯔꯤ ꯏꯃꯥꯗꯤ ꯆꯠꯄꯤꯕ꯭ꯔꯣ ꯌꯥꯡꯄꯣꯛꯄꯤꯁꯦ ꯑꯗꯨꯁꯨ ꯆꯠꯇ꯭ꯔꯦ ꯅꯣꯡꯃꯁꯨ ꯆꯠꯇ꯭ꯔꯤ ꯀꯤꯌꯦ ꯍꯤ ꯇꯣꯡꯕꯁꯤ ꯀꯤꯌꯦ ꯀꯣꯛꯁꯨ ꯉꯣꯌꯦ ꯑꯗꯨꯅ ꯑꯩ ꯆꯠꯇꯦ ꯃꯌꯥꯝꯁꯤ ꯀꯤꯅꯕꯗꯒꯤ ꯆꯠꯅꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯍꯦꯛ ꯏꯁꯤꯡ ꯆꯥꯎꯁꯤꯟꯈꯤꯕꯗꯒꯤ ꯃꯁꯤꯗ ꯍꯤ ꯇꯣꯡꯉꯒ ꯆꯠꯄꯁꯨ ꯀꯤꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗꯁꯨ ꯀꯣꯛ ꯉꯥꯎꯕ ꯍꯩꯅꯗꯕ ꯃꯌꯥꯝ ꯐꯥꯎꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯡꯄꯣꯡꯕꯤ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯈꯨꯜꯁꯤꯒꯤ ꯑꯣꯏꯅ ꯄꯥꯛꯇꯛꯅꯅ ꯂꯧꯐꯝꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯤ ꯀꯔꯤ ꯆꯥꯒꯗꯕꯅꯣ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕ ꯑꯋꯥꯕꯁꯤꯅꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯎꯒ ꯌꯥꯟꯊꯠꯂꯤꯁꯦ ꯃꯁꯤ ꯏꯪꯈꯣꯜ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯒꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯐꯝ ꯂꯩꯇ꯭ꯔꯕꯣ ꯑꯇꯩ ꯂꯩꯕꯗꯤ ꯂꯩ ꯑꯗꯨ ꯆꯤꯡꯗꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯅꯛꯄꯁꯤꯗ ꯅꯠꯇꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯍꯌꯦꯡ ꯅꯦꯛꯁ ꯏꯌꯔꯒꯤ ꯀꯩꯅꯣ ꯐꯧ ꯀꯗꯥꯏꯗꯒꯤ ꯂꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯗ ꯍꯣꯏ ꯋꯥꯔꯦ ꯇꯣꯂꯣꯞ ꯆꯥꯕꯁꯨ ꯅꯠꯇ꯭ꯔꯒ ꯈꯔ ꯋꯥꯈ꯭ꯔꯕ ꯑꯗꯨ ꯏꯁꯥꯗꯤ ꯀꯩꯅꯣ ꯀꯣꯂꯦꯖꯀꯨꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯆꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯧꯅꯦ 이제 그리 인장 타비리게 콜리 하와이 타래 hojik si anoubusin kai thage haino masisu hawai track khara duka 콜리 하와이 maricha pidu khara thasira haibni soi mafam jidi sing chawbudi yahodro handa yawe ba hoi si yumpham ne ba hoi yumdi lu thuai khara ba handa ki thuai khre ado yumpham se nata bada topa kari di khoi ising da luk khrage as lopam inkon de loi lup khreda koide inkonju adi yumju makha de leram ram khara yumsi de leram inkon na si makhas de ubne ba ko labuk su suai dane khoi gide loi lup khre lup khiba ingon mafam lup khiba lo mafam se maram marak te he gieng ga puning da gari phaubi as kapninge da angang sinu su ima khoi lo uraga kapninge da hai da larik suti halak pado lai kai da school chali bo hoi school hoi si gang jing di school nung ti gi yum da gi sapra hostel moi hostel lai hala cheng bek ama gum ko yang popi de leira lai khala jine hi da por pa ya dori hoi adu di yai adu bu moi dia da mo lak ge bhara lo to adu ase mo lak ge som bhara pi de ya da na bhara mo pi adu de double tum tinge hoi double tum sangre tok jasin je yam nongai tre adu ga khoi gi sarkar gi site gi khoi gi pds ai tarne tha khud gi bpl apl ay gi khoi cheng pi bodo cheng kerosene chini yen bodo ahong bo mamanda adu yeli bro khoi de du supang phang de da phang de anna ba se hojik ti matham matham sang tro e adage isa se hojik chik se hak yam hak je ba se uncha da yam hak je tum pham cha pham sun ngai te hongdo hongching to boda hojik se isa gi yum se hundo ga hojik te pakhan saraga leibanina yum hana sidu waramra isa yum hana sidu lerame atugai kre aduna ai se mathakta pakhang oina saraga ko aduda adum leiribani Leikai gi Wakat lom sak udre thapak su ngai su leidre humang da chala su thapak leidre adu hujikte tum wakhan khalnaga tum wara leire chatuk ching je kaya nungai de da habdi ai khundagi si phawla ko se ma hi macha tongjat bse lebagam pungam hen na changida margdi tidagi khoi yang popi da na chat pase sidi gari je kai de phangdoi na swai de dum phangdoi ra aujik
ꯑꯁ ꯃꯇꯝꯁꯨ ꯍꯧꯖꯤꯛ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯕꯁꯦ ꯌꯥꯡꯄꯣꯛꯄꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯇꯣꯒꯨꯝꯕꯁꯦ ꯏꯟꯀꯦꯁ ꯇꯧꯔꯒ ꯆꯪꯕ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯄꯨꯡꯁꯤꯡꯁꯦ ꯃꯇꯛ ꯐꯔꯛ ꯇꯥꯏꯌꯦ ꯆꯪꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯣꯇꯣꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯌꯔ ꯇꯧꯔꯒ ꯆꯪꯉꯤ ꯑꯗꯨꯒ ꯑꯌꯨꯛꯇꯗꯤ ꯑꯩꯈꯣꯏꯒꯤ DIꯅ ꯁ꯭ꯋꯥꯏꯒꯤ ꯁꯔꯚꯤꯁ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ MLA ꯑꯃ ꯂꯩ MLA ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯁꯛ ꯎꯗꯦ ꯌꯦꯡꯁꯤꯟꯕ ꯐꯥꯎꯕ ꯂꯥꯛꯇꯦ ꯃꯈꯣꯡ ꯐꯥꯎꯕ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯃꯄꯥ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯅ ꯍꯤꯡꯖꯕꯅꯤ ꯅꯣꯝꯖꯔꯒ ꯏꯁꯥꯅ ꯁꯨꯖꯔꯒ ꯍꯤꯡꯕꯅꯤ ꯍꯥꯏꯕꯁꯤ MLAꯒꯤ ꯃꯊꯛꯇ ꯑꯩ ꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯤ MLAꯅ ꯌꯦꯡꯁꯤꯟꯕꯤꯕ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯂꯝꯗꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ ꯂꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯏꯁꯦ ꯀꯨꯏꯔꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯋꯥ ꯅꯠꯇꯦ ꯏꯁꯤꯡ ꯆꯥꯎꯁꯤꯟꯕꯒꯤ ꯃꯃꯥꯡꯗꯒꯤ ꯆꯍꯤ ꯀꯌꯥꯁꯤ ꯆꯥꯗꯣꯡ ꯚꯤꯂꯦꯖꯅ ꯂꯩꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯊꯣꯏꯗꯣꯛꯄ ꯀꯥ ꯍꯦꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯊꯧꯕꯥꯜ ꯃꯜꯇꯤꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯄꯤꯊꯦꯜ ꯗꯥꯝꯒꯤ ꯁꯥꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯆꯥꯎꯁꯤꯟꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯆꯥꯗꯣꯡ ꯚꯤꯂꯦꯖꯁꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒ ꯇꯣꯇally ꯀꯠ ꯑꯣꯐ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯃꯇ ꯉꯥꯏꯔꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯂꯝꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯝꯕꯤꯅ ꯍꯤ ꯍꯣꯜꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯍꯤꯁꯤꯁꯨ ꯃꯁꯤꯡ ꯌꯥꯝ ꯂꯩꯕ ꯅꯠꯇꯦ ꯍꯤ 2-3 ꯈꯛ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯤꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯥꯡꯄꯣꯛꯄꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯅꯤ ꯃꯗꯨ ꯇꯥꯅ ꯆꯠꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯒꯥꯔꯤꯒꯤ ꯁꯔꯚꯤꯁ ꯑꯣꯇꯣ ꯁꯔꯚꯤꯁ ꯅꯠꯇ꯭ꯔꯒ DI ꯁꯔꯚꯤꯁ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯆꯥꯗꯣꯡ ꯚꯤꯂꯦꯖꯀꯤ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯦꯗꯤꯁꯟ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯨ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯦꯜ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜ ID ꯗꯤ impactvnews@gmail.com ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ Facebook page www.facebook.com/impactvmanipur ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯀꯣꯃꯦꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏ ꯋꯥꯀꯠꯀꯤ ꯊꯧꯔꯝꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯆꯌꯣꯜꯗ ꯑꯅꯧꯕ ꯑꯦꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯀꯥꯏ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ till then keep watching Impact News keep watching ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯎꯗꯕ ꯍꯧꯔꯣ ciao खिबगी यामना चावरबो मम्मीनी मत ngairaमगे से लाओ को और हीरो इन वारी सानरसे कम खोजिंग साइ हाबी गिबदा याम वाइ हाइसे क्याम वारगे दे वारे नहीं चचारे को चारे नो हिमता या